ꯑꯍꯥꯟꯕꯗ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯤ ꯍꯌꯦꯡ ꯔꯤꯄꯣꯜ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯡ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ATꯒꯤ ꯃꯦꯝꯕꯔ ꯑꯃꯠꯇ ꯆꯪꯕꯤꯒꯅꯨ ꯑꯗꯨꯒ AT ꯃꯦꯝꯕꯔꯅ ꯚꯣꯠ ꯊꯥꯗꯒꯗꯕ ꯑꯣꯏꯔꯗꯤ ꯏꯆꯝ ꯆꯝꯕ ꯗ꯭ꯔꯦꯁꯇ ꯆꯠꯄꯤꯌꯨ ꯃꯁꯤꯗ ATꯅꯤ ꯍꯥꯏꯔꯒ ꯀꯇꯨ ꯀꯔꯟ ꯇꯧꯔꯕ ꯅꯁꯥꯒꯤ ꯗꯥꯏꯇ ꯑꯣꯏꯅꯤ ꯑꯗꯨꯒ AT ꯁꯥꯏꯠꯇꯒꯤꯁꯨ ꯆꯞ ꯆꯥꯕ ꯇꯧꯅꯤ ꯃꯐꯝꯗꯨꯒꯤ ꯌꯨꯅꯤꯠ ꯀꯃꯥꯟꯗꯔꯁꯤꯡꯅꯁꯨ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯃꯅꯤꯄꯨꯔꯗ ꯈꯣꯡꯗꯥꯔꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯉꯨꯖꯝ ꯑꯩꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯁꯥꯒꯠꯆꯔꯝꯕ ꯑꯁꯥꯗꯤ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯔꯝꯗ ꯃꯅꯤꯄꯨꯔꯗ ꯈꯣꯡꯗꯥꯔꯔꯣꯏꯁꯤꯔꯥ ꯈꯜꯂꯦ ꯍꯥꯏꯅ ꯆꯥꯏꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯛꯈꯪꯅꯔꯕꯤ ꯑꯉꯥꯡ ꯑꯣꯏꯔꯕꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯉꯨꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯉꯨꯖꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯄꯣꯁ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤꯕꯗꯤ ꯑꯩꯗꯤ ꯃꯤꯔꯝꯗ ꯆꯥꯎꯖꯔꯛꯂꯕꯁꯨ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯄꯣꯛꯄꯅꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯁꯤꯖꯒꯦ ꯈꯟꯅ ꯑꯉꯝꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯩꯌꯣꯟꯅꯔꯤ ꯑꯩꯒꯤ ꯋꯥꯈꯜ ꯂꯥꯜꯂꯝꯂꯤ ꯀꯅꯥꯗꯁꯨ ꯋꯥꯔꯧꯖꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯆꯦꯐꯣꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯄꯥꯟꯅꯝ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯒ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ ꯁꯨꯖꯥꯇꯥꯒꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯋꯥꯔꯧꯈꯤꯕ ꯊꯣꯛꯂꯕꯗꯤ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ ꯁꯨꯖꯥꯇꯥ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ ꯊꯣꯛꯆꯣꯝ ꯁꯨꯖꯥꯇꯥꯒꯤ ꯁꯤꯡꯖꯃꯩ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯛꯂꯒ ꯆꯠꯊꯔꯝꯕꯅꯤ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯌꯨꯠ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯅꯨꯄꯤ ꯌꯥꯏꯐ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯁꯤꯡꯖꯃꯩ ꯃꯈꯥ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯃꯣ ꯐꯤꯂꯤꯡ ꯀꯝꯄ꯭ꯂꯦꯛꯁꯇ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯝꯂꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯕꯤꯌꯨ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤ ꯌꯥꯏꯐ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯌꯦꯛꯄꯝ ꯔꯥꯅꯤꯇꯥꯅ ꯍꯥꯏ ꯁꯨꯖꯥꯇꯥ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯧꯕ ꯊꯧꯒꯥꯏ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯁꯨꯖꯥꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ FIR ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯟꯅꯕꯁꯤꯡ ꯐꯥꯕꯒꯤ ꯄꯥꯎ ꯂꯩꯇꯦ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕꯗ ꯐꯍꯧꯕꯅ ꯂꯩꯉꯥꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯍꯧꯗꯕ ꯇꯥꯔꯕꯗꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯂꯣꯏꯅꯅ ꯐ꯭ꯔꯟꯠꯂꯥꯏꯟꯗ ꯂꯩꯔꯤꯕꯁꯤꯡꯁꯨ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯊꯥ 12 ꯐꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡꯕꯨ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯨ ꯀꯥꯎꯗꯕ ꯐꯩ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯋꯥꯔꯧꯈꯤꯕ ꯊꯣꯛꯂꯕꯗꯤ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ ꯋꯥꯔꯧꯕ ꯂꯩꯔꯕꯁꯨ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯏꯂꯦꯛꯁꯟꯗ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ UNLF ꯌꯥꯎꯗꯦ MP ꯈꯟꯕꯒꯤ ꯃꯤꯈꯜꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯍꯜꯂꯤ ꯏꯟꯗꯤꯌꯥꯅ ꯄꯥꯡꯊꯣꯛꯄ ꯃꯤꯈꯜ ꯑꯃꯠꯇꯗ UNLF ꯌꯥꯎꯗꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯊꯝꯂꯤꯕ ꯏꯟꯗꯤꯌꯥꯒꯤ ꯂꯣꯏꯅꯝ ꯂꯩꯉꯥꯛ ꯑꯃꯗꯤ ꯆꯠꯅꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜ ꯃꯨꯊꯠꯂꯛꯄ ꯁꯤꯁꯇꯦꯝꯅꯤ ꯍꯥꯏꯅ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ UNLFꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯩꯍꯧꯂꯕꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯄꯕ꯭ꯂꯤꯁꯤꯇꯤ M ꯁꯛꯍꯦꯟꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯁꯤꯁꯇꯦꯝ ꯑꯁꯤꯗ UNLFꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯊꯥꯖꯕ ꯑꯃꯠꯇ ꯊꯝꯐꯝ ꯊꯣꯛꯇꯦ ꯃꯁꯤ UNLFꯀꯤ ꯃꯔꯨꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯣꯏꯔꯛꯇ꯭ꯔꯕ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯄꯥꯡꯊꯣꯔꯛꯂꯤꯕ ꯃꯤꯈꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 19 ꯃꯅꯤꯄꯨꯔꯗꯁꯨ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤꯕ ꯏꯟꯗꯤꯌꯥꯒꯤ MP ꯈꯟꯕꯒꯤ ꯃꯤꯈꯜ ꯑꯁꯤꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯍꯜꯂꯤꯕꯁꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯐꯤꯕꯝꯅꯤ ꯍꯟꯗꯛ ꯏꯟꯗꯤꯌꯥꯒꯤ ꯃꯤꯈꯜ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯔꯛꯈꯤꯕ ꯐꯠꯇꯕ ꯑꯅꯧꯕ ꯁꯛꯇꯝ ꯑꯃꯗꯤ ꯁꯦꯜꯒꯤ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯕ ꯈꯛꯇ ꯅꯠꯇꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯇꯝꯊꯤꯅ ꯐꯨꯕ ꯆꯩꯕ ꯇꯧꯍꯟꯗꯨꯅ ꯚꯣꯠ ꯃꯨꯟꯅꯅꯕ ꯍꯣꯠꯅꯕ ꯑꯦꯟꯇꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯗꯤ ꯑꯦꯟꯇꯤ ꯄꯤꯄꯜ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯈꯤꯕ ꯑꯁꯤꯅꯤ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯁꯇꯦꯝ ꯃꯈꯥꯗ ꯊꯣꯛꯄ ꯁꯤꯁꯇꯦꯝ ꯑꯣꯏꯔꯒꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤꯁꯨ ꯚꯣꯠ ꯂꯩꯕ ꯌꯣꯟꯕꯒꯤ ꯀꯔꯕꯥꯔꯅ ꯂꯤꯆꯠ ꯀꯦꯝ ꯊꯍꯟꯕ ꯑꯃꯗꯤ ꯐꯨꯔꯨꯞꯀꯤ ꯃꯇꯤꯡ ꯍꯥꯠꯄ ꯊꯧꯑꯣꯡꯅꯤ
ꯑꯁꯤꯒꯨꯝꯕ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯔꯣꯏꯁꯦꯝꯕ ꯃꯥꯏꯀꯩꯗ ꯊꯣꯛꯈꯤꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡꯗ UNLFꯅ ꯌꯥꯎꯁꯤꯜꯂꯛꯏ ꯍꯥꯏꯅ ꯃꯥꯏꯀꯩ ꯑꯁꯤꯒꯤ ꯏꯃꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ UNLF MPAꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯁꯤꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯔꯣꯏꯁꯦꯝꯕ ꯑꯦꯔꯤꯌꯥ ꯈꯛ ꯅꯠꯇꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ UNLFꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝꯗ ꯅꯤꯡꯁꯤꯡꯅꯤꯡꯕ ꯋꯥꯐꯝꯗꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯅꯝꯐꯨ ꯍꯥꯐꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯥꯡꯂꯨꯞꯅ ꯈꯨꯠꯂꯤꯡꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅ ꯀꯔꯕꯥꯔ ꯑꯣꯏꯍꯜꯂꯕ ꯑꯃꯣꯠꯄ ꯄꯣꯂꯤꯇꯤꯛꯁꯀ ꯆꯦꯟꯅꯖꯕ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯜꯆꯔꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯑꯁꯦꯡꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕꯤꯌꯨ꯫ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯜꯆꯔ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯨꯕꯗꯒꯤ ꯃꯍꯩ ꯑꯣꯏꯅ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯏꯟꯗꯤꯌꯥꯅ ꯌꯣꯛꯈꯠꯄ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯇꯩ ꯐꯨꯔꯨꯞꯇ ꯂꯥꯟ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯈꯝ ꯊꯦꯡꯅ ꯑꯋꯥ ꯑꯅꯥ ꯅꯪꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯑꯦꯛꯁꯤꯁꯇꯦꯟꯁ ꯑꯃꯗꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯟꯅꯔꯛꯂꯤꯕ ꯀꯌꯥ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯑꯄꯨꯟꯕꯒꯤ ꯂꯤꯡꯖꯦꯜ ꯐꯨꯗꯣꯛꯇꯨꯅ ꯂꯦꯞꯃꯤꯟꯅꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯁꯣꯏ ꯇꯥꯍꯜꯂꯛꯂꯤ꯫ ꯍꯧꯈꯤꯕ ꯊꯥ 11 ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯈꯨꯜ ꯉꯥꯛꯄ ꯏꯆꯥꯁꯤꯡ ꯀꯗꯥꯏꯗ ꯁꯣꯏꯈꯤꯅꯤ ꯈꯟꯗꯨꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯁꯦꯟꯅꯕꯤꯔꯛꯈꯤꯕ ꯏꯃꯥꯁꯤꯡꯅ ꯑꯣꯟꯁꯤꯟꯗꯨꯅ ꯀꯤꯌꯥꯟ ꯈꯪꯍꯟꯕ ꯆꯠꯊꯕꯒꯤ ꯄꯥꯎ, ꯆꯥꯛ ꯆꯒ꯭ꯔꯤꯡ ꯑꯃꯅ ꯆꯦꯡꯀꯣꯛ ꯑꯃ ꯃꯥꯡꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯃꯔꯩꯄꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯃꯥꯡꯊꯣꯛꯄꯒꯤ ꯊꯧꯑꯣꯡꯁꯤꯡ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯆꯠꯊꯕꯒꯤ ꯄꯥꯎ ꯇꯥꯟꯅꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯒ ꯁꯝꯅꯗꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯏꯂꯦꯛꯇꯣꯔꯦꯜ ꯄ꯭ꯔꯣꯁꯦꯁꯇ ꯌꯥꯎꯁꯤꯜꯂꯨꯕꯒꯤ ꯃꯍꯩꯅꯤ ꯍꯥꯏꯅ UNLFꯅ ꯂꯧꯏ꯫ ꯄꯥꯔꯇꯤ ꯑꯁꯤꯅ ꯏꯔꯩꯆꯥꯁꯤꯡꯗ ꯊꯝꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯍꯛ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯑꯗꯨ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯥꯒꯤ ꯏꯔꯩꯕꯥꯛ ꯂꯦꯞꯆꯕ ꯉꯝꯕ ꯅꯤꯡꯇꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯂꯩꯔꯕ ꯃꯇꯝ ꯈꯛꯇꯗ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯊꯥꯖꯕꯤꯌꯨ꯫ UNLFꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯆꯠꯅꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡꯏꯟꯅ ꯋꯥꯈꯩꯅꯕ ꯄ꯭ꯂꯦꯕꯤꯁꯥꯏꯠꯀꯤ ꯋꯥꯐꯝ ꯄꯨꯈꯠꯄꯗ ꯃꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗ꯭ꯔꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯤ꯫ ꯁꯦꯜ ꯑꯃꯗꯤ ꯃꯁꯜ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯄꯥꯏꯒꯅꯤ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯜꯆꯔ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯂꯨꯞꯁꯤꯟꯕꯤꯒꯅꯨ ꯑꯃꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯟꯗꯤꯌా ꯂꯩꯉꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯒꯤ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯂꯩꯕꯤꯌꯨ꯫ ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯕꯤꯒꯅꯨ꯫ ꯊꯣꯏꯗꯣꯛꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯑꯦꯛꯁꯇꯦꯟꯁꯇ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯑꯁꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜꯅ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯐꯥꯎꯅꯕ ꯖꯣꯈꯥꯊꯔ ꯊꯣꯡ ꯑꯦꯄ꯭ꯔꯤꯜ 30 ꯐꯥꯎꯕ ꯍꯥꯡꯗꯣꯛꯀꯗꯧꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯈꯔ ꯊꯤꯡꯖꯤꯜꯂꯨꯔꯕ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯐ꯭ꯔꯦꯟꯗꯁꯤꯞ ꯒꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯖꯣꯈꯥꯊꯔ ꯊꯣꯡ ꯊꯥ ꯑꯁꯤꯒꯤ 30 ꯐꯥꯎꯕ ꯍꯥꯡꯗꯣꯛꯂꯒꯅꯤ ꯑꯗꯨꯒ ꯃꯦ 1ꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯤꯡꯖꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯃꯅ ꯖꯣꯈꯥꯊꯔ ꯕ꯭ꯔꯥꯟꯆ YMA ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯍꯥꯏ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝ ꯑꯅꯤꯒꯤ ꯐ꯭ꯔꯦꯟꯗꯁꯤꯞ ꯒꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯖꯣꯈꯥꯊꯔ ꯊꯣꯡ ꯑꯁꯤ ꯃꯇꯝ ꯈꯔ ꯊꯤꯡꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯊꯥ ꯑꯁꯤꯒꯤ 30 ꯐꯥꯎꯕ ꯑꯃꯨꯛ ꯍꯟꯅ ꯑꯦꯄ꯭ꯔꯤꯜ 10ꯗꯒꯤ ꯍꯥꯡꯗꯣꯛꯂꯒꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯥꯟꯅꯒꯨꯝ ꯀꯔꯤꯒꯨꯝꯕ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯗꯅ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕ ꯑꯗꯨꯗꯤ ꯌꯥꯔꯣꯏ꯫ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤन ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯊꯣꯡ ꯑꯁꯤꯗ ꯂꯩꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯔꯦꯟꯗꯁꯤꯞ ꯒꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯖꯣꯈꯥꯊꯔ ꯊꯣꯡ ꯑꯁꯤ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯇꯥꯏꯌꯨ ꯇꯨꯔꯦꯜ ꯃꯊꯛꯇ ꯁꯥꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ, ꯃꯍꯩꯔꯣꯏꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯥꯛꯄ ꯑꯃꯗꯤ ꯑꯇꯩ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯊꯕꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯣꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 30 ꯐꯥꯎꯕ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯂꯒ ꯃꯦ 1ꯗꯒꯤ ꯑꯃꯨꯛ ꯊꯤꯡꯖꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯥꯟꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯆꯠꯅꯔꯝꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ FMR ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯖꯣꯈꯥꯊꯔꯒꯤ ꯀꯝꯃꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯣꯔꯗꯔꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯁꯤꯅ ꯖꯣꯈꯥꯊꯔꯒꯤ ꯀꯝꯃꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯣꯜꯉꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯄꯤꯄꯜꯁ ꯑꯥꯔꯃꯤ PDF ꯑꯃꯁꯨꯡ ꯇꯥꯏꯌꯨ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯁꯤꯟꯅꯕ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯖꯣꯈꯥꯊꯔ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯣꯡ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯣꯛꯇꯥꯛꯇ ꯍꯤ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃ ꯁꯤꯔꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯁꯤꯡꯉꯥꯇ ꯌꯨꯝ ꯀꯌꯥ ꯑꯃꯗ ꯊꯣꯛꯍꯟꯈ꯭ꯔꯦ ngasi anganba yukte sikhiba akanba nonglai nungsita ngami ama loktak patki ithing khunjaw mamang iraknaduna laikhidre hairi laikhidraba ngami edu thanga kendragi ithing mamang lekaidigi khoirakham thoi sei yankhai ga tru apokpa yaimasu kawi thaudo du ngasi pung manga ga makhairam tabada sikhiba akanba nonglai nungsit aduda ngami esina tongkhibi hi edu laksin khibadigi iraknaduna laikhidabani kudakta mafam adura leiba miyoi sina sangsimduna kannana bo honarabasu thiba phangkhide adubu pung amarum kanaraba matung asibaksa oina phangmangam khiyadi amarum na Chuchampur district ki Singat sub division da ngarang ahing sikhiba akan manonglai nungsina yum taraga mathurum amang ta thon khaydi nonglai nungsit aduna Singat fire brigade ki garage amasu amang ta thon ki nonglai nungsina amang ta thon khraba matung Singat leiba local club singna mass social service wangdoktuna amang ta thokraba yum sing semjen sanjanbagi thabak sata khiyadi Makasa tharak poina kangla pawdige topa Maru ipa paw khrana Korounganba ima kaithil joint coordinating committee for peace na press meet tawringe da police laktuna makasa thankhidre tha sigi taraga mapana pangthokiba election adubu free and fair election oikidabaga loinana crisis thokiba polling station khudima amuhana repoll tawnabagi matangda haina Korounganba ima kaithil joint coordinating committee for peace ki ima singna kaithil anigi marakta pawkimi ama pangthoknaba thorang tawringe city police ki team ama laktuna press conference tawbu yaroi mi punmana singba tawbu yadi haibana singba athingba pirakpadagi ima singa police ka sauna ningai sangdana khre ima singi mekeidigi ngehaktani media singda pawdam gadabani matam sangna lawrekhi adubu ima singa dupu mafam adurigi tankhayna ba police singna honarapadagi ima ibel singa sauna muknaba thoki matungna city police ki nupi personal singyaw ehenba team ama laktuna wari sanaraba matungda wakhal taminaki ngasi pangthokiba pawgi mifam adura Korounganba ima kaithil joint coordinating committee for peace ki convener Laishra Meman hai committee gi oinadi Lok Sabha ki election asi democracy na piriba apamba mihut khanwegi fajakraba khudong saba si Manipur da thokliba irang asi nena taraba matung pangthokpiu haina haijaduna lakhibani lengana nampu da free and fair oina election pangthoknaba section throng lokhatli hairaga nampu da bot thadakre bot thadakhiba atu da kulai paibising election gi agent sing tholaga phubuda natana napi fawbo phukiba nongmoina ka padigi asokpa yawkhiba dubu free and fair election tawribra kulai paibisingna tawningbada tawbada yengduna laikhiba police officer sing makhoigi mathauna kadai sakre misam phuraba kihalaba falabda order pidi haiduna yengduna laithokliba adubura miyam ngak senana lairiba security hainibasi laiba sibu law and order lairibra democracy na piba hak sing miyam na phanglibra haibadu miyam na khanganbiro nongmai kapsilamba miyoi hum phari hairibadu kanano haiba miyam na khangangadabani atopa mafamda nomai kapsilam khiba mi furam khiba sing adusu athubada faraga miyamna kanano haibadu khangalu loinana nampu sapu thoki polling station khudima amung hana lengangna bot tha da hanana basingadabani nampu sapu da miyam gi hak mat kani haibadi miyamna yaru heki atopa pawmandana HSLC exam gi result grading system na tawragani Joy Kumar Bosem gi chairman Akham Joy Kumar Naikre hadak sahidagi Board of Secondary Education Manipur Bosem na lawba high school living certificate HSLC examination gi result grading system na tawragani haina Bosem gi chairman Akham Joy Kumar Naikre wapham asi ngasi Babupura da leiba Bosem gi office ta pangthopa pamuising unabada manu phongdokhibani Joy Kumar na makha taraduna haikibada compartmentals examination ki muhutta improvement exam oina pangtholagani Manipur lenga ki maikedi grading system na exam pangthokna bakhangalakpadagi ngarang Bosem na kupna khana nainaraba matungda ware pasilawani grading system examination pangthokpa sinasu mahairoi singdi hena awaba piraroi international amadi national gi thakta sanaba sakhiba amadi chatkadaba mahairoi singna kariguma tournament amada HSLC gi main exam ga Fangjinarabadi Kudong Sadaba Kyama Yoknarapada, Mahiro Sing exam ga tournament ga Fangjinari Haiduna, Bosiem the Ayibisirol Piraklavati, Mahiro Edu, Pugning Laitan, exam Tabi Yana Big Torang Pahekanaki. Chairman Akham Joy Kumar Makatana Fondo Kibada, Handak Sahi, Mars Kitang Taraga Mangadigi, April Manga Pabusata Kiba, HSLC examination gi saying Hayeng Horagani. Mamangda haidokiba HSLC examination digi handaki sahina khara ngan khatna haidoknaba thorang lakhatkani haina phongdoki atopa pawmana khulngakpa James ta mating pangre
थासिगी तरागनिथुगी अयुक्त तेनोपाल डिस्ट्रिक्ट की मसी पीएस की मनुंगसनबा पेंजंग मना की गेलजंग कुकी खुलदा कुकी मिलिटेंट सिंगा माइते खुलंगाप सिंगा अकन ममोंग खुथोनबदा नोंमैना पानबदिगी हौजिक हौजिक रास मिडिस्टी द लेयिंग सथरीबा हाइरोक पार्ट 2 मनिंग लेकाइदगी खुलंगाप निंगथौजब जेम से कुनगा मथु अपोपा राजीव की इमुंग मनुंगदा ngasi kairembi khok apunba maira paibi awang unitna sana thaknaba polam sing piduna mateng pangkhre ngasi gi tengbang khongsat aduna unit asigi secretary L Sunibala na lusingbaga loinana treasurer L Sarvati executive member Hais Bembem amasum atai thomi singchu saryakhi khongsat aduga mari leindana secretary L Sunibala na hai me ahum digi tholak liba lal singa sisu loitri khulngak pasingi thaudang yamna leidi isa inauk singa sina khulngak pasina maram oirga kuki militant singi nongoi maruna aikhogi yumni yorokpa ngamdribani khulngak pasingda mateng pangba asi tokom tokpani makhoi ba pungning thokase haina su phongdokhi amaromdana manipur si political party mayam gi football ground na te MIYC Manipur si India ki political party mayam gi football ground na te amadi afaba sakhotpa awonba pamba Manipur miyam asina makhoi gi rajniti gi kangdrum na te Koki na Manipur ki mathakta satharakpa lal koki aggression on Manipur na maram oiraga yamna wana apunba saktam ama sagalakhi badu ngasidi India ki election na maram oiraga apunba gi saktam adu maset tana thuparakli sai lising kya khanong pok Asia da maning tamna Manipur si India ki fiba nong da October taraga manga English nga maga samapan ga nifu ga mapanda tinsin bi khiba digi ngasi fabu Manipur na hiram amatada zakhat pa leitri haina Manipur International Youth Center ki coordinator MC mi tegi sirol amana haidi Siola duna makha taribadi Manipur gi ngamkhai de singnarak pasu leptri amadi ngasina Manipur gi mathakta lautuna ba mo na kopi singna ethnic cleansing amadi genocide satharakli Manipur miyamu khaibung tan handuna apunba Manipur gi puwari gi isilbu thugaina bigi panamda pangthukliba India gi taraga nipan suba Lok Sabha election asina Manipur miyam gi apunba kholaw na hena logi yaroi Apaspa 1958 ki makada military rule laiba amadi laukthokta lal ama sathariba Manipur pangthuklibi India gi election asikaidonungda free and fair amadi democratic election hoiroi ngasidi Manipur gi misa miyam aikuna malem gi thokliba thaudo wathok kya gi maramda mari sahi lising kya gi Manipur gi puari bu nainaba yogdabana aikoi masel onsinari amadi Manipur laibak na violence na pik thalaba Bollywood ki film amadi Hollywood ki cinema kya gi saktam lorokli haukiba amadi siantharakliba Manipur gi puwari gi isial bu kupna yengluraga di kiningai oiraba masangatani India na maning tamaleba ama hek oirak padi ngasi phabu mathang India da palakliba sarkar kya na Manipur thuwaina bulalong silak leptri English ngamaga samapan ga nifu go taret ki Akabar Hydri Agreement English ngamaga samapan ga humpu gi taraga taruk point agreement English ngamaga samapan gi humdraga mangagi silong ekko na Manipur gi territorial integrity bu thugaina batatra singnaraga lakhiba India da BJP na lusing bu NDA na English nganiga amada sakar paiba matam na June English nganiga amada Bangkok declaration tawkhiba gi Manipur assembly mai sakhi miyoi taraga nipan siki puwari ga sagonari ba kekrupat punamong pomothokki masidagi hena khwai gi sathi bu Manipur gi puwari da amukta thokidriba thawdokti English nganiga kungo humdoida Delhi amati Manipur BJP no lusing bu double engine gi sakar leraba matamda haukiba sahi me ahum English nganiga kungo humdoida Manipur koki aggression torakpadigi Manipur ethnic cleansing amadi genocide thoktuna ngasi paw sahi ama pagadoriba koki gi lalasi India lengangna atamna lusin bidana thambiri India ki fiba nungda tilurabani na tunglamsat ki sokhat pa ing tappa maraset pa Manipur ama karamna sem gadagi haibasi asan ba minga magaloina ekhoi miyam na khiena ba pumba thadungna duna ama to ina lengak lon gi poram jatmina basangi India ki lengak lon gi manung rajniti tawu matam da su Manipur bu mang thana khalaga tawgada bane madi amana mabu hunaroi da bani miyam gi afaba thabakta na mangjul thaba rajniti tawigada bani sumang lila gi dialog tawduna tena wa ki suro lol gi India gi lusing bukhra gi maming palaga Manipur ngak ngamloi mating mathana leiba direct lesu hoiba tungi poram uba ngamba lusing bu kya ekhoi miyam na puna semina saidi ado hauskuna di miyam paus matang so sinjara ge mas miyam puna na wa update namina sei